मरुइबा पाउ पिजरी नेशनल हाईवे की मफम कयादा टॉयलेट थमनना स्टेट गवर्नमेंट खंगल लगनी हाइना गवर्नर डॉक्टर नाजमा हेप्तुलाना हाइख्रे हेंगलेप सब डिवीजन की मनुंग सनबा मफम खरदा आइन कायना उ यानथलिबा असि मखा ताना थबग असि सथरकलबदि एक्शन लौगनी हाइना फॉरेस्ट मिनिस्टर जे श्याम कुमार ना फोंदोखरे अमदी थासदिगी तांग कुन तरुक्ता पांथोकदौरिबा हुमफुमापन सुबा रिपब्लिक डे थौरम की फुल रिहर्सल ngasi पांथोखरे खुरमजरी मिदेंग ताबिरबा सिंह तराम लोकसरी पाव संदोक न पिजरी हाईवे अमसुंग मरुइब लंबी सिंगदा टॉयलेट की खुदोंग चाबा लेतबना मरु ओइना नुपी सिंगदा खुदोंग चादबा कया मायोकनरी हाइना गवर्नर डॉक्टर नाजमा हेप्तुलाना फोंदोखरे ngasi CRPF की सिविक एक्शन प्रोग्राम की सरुगम ओइना स्वच्छ भारत मिशन का मरी लेनना इम्फाल जिरी लंबी की कांगपोकपी डिस्ट्रिक्ट की सलजाम अमसुंग सिनाम द साबा टॉयलेट मणिपुर की गवर्नर डॉक्टर नाजमा हेप्तुलाना फोंदोखी हांगदोखी थोरम मदुदा नागालैंड सेक्टर की IG विक्रम सहगाल मरीफु तरुक सुबह बटालियन की CO कल्याण सिन्हासु सरुक याखी गवर्नर नाजमा हेप्तुलाना मखाता हाइखिबदा CRPF ने कथोकपगा लोइना ngasi फावबदा लौरक्लिबा थौदांगबु अइखोइ मियाम इकाइ खुमनै मियाम की अफबा मरी थमदुना पुन्ना थबक तौमिन्नबा ngasi टॉयलेट की मरु ओइबा खंगदुना अमदी सादुना मियाम द खुसिनबनी नेशनल हाईवे दा टॉयलेट लेतबना टूरिस्ट अमसुंग लंबी दा चलिबा नुपी सिंगना खुदोंग सादबा कया मायोकनै टॉयलेट की फिबम फगतहनबगा टूरिज्म चौखटहनबगा यामना मरु ओइ अदुना स्टेट गवर्नमेंट तक्शिंदना टॉयलेट मटिक्साना थमनना बखंगनगनी हाइखी These highways, there are no facilities for the tourists. We want to increase tourism in our state, so we need to have facilities for the people who come. Especially for women, it was very important. So I'm very happy that these two places, the CRPF have developed these two toilets. They are built by their own funds, and I will definitely, as Mr. Sehgal has mentioned, I'll definitely speak to the state government. Now the new government is taking this into their action plan, and also the Prime Minister's program of Swachhata Abhiyan, the one he has taken in the country. These toilets are very essential, so that they are doing it. IG विक्रम सहगाल ना हाइखिबदा सिविक एक्शन प्रोग्राम की मखादा नेशनल हाईवे सिंगदा टॉयलेट साबगी थबक हौदुना ngasi मियाम द खुसिनबा ngamle किलोमीटर कुन खुदिंगी टॉयलेट लेनना बो होनरी मसिदा स्टेट गवर्नमेंट न सुमतेंग पांगबिरबदी अतेनबा मतमदा थंबा ngangani हाइखि कि अगले वर्ष तक केंद्रीय रिजर्व पुलिस बल के जवान अपनी मेहनत से अपनी ड्यूटी के अतिरिक्त हर 10 किलोमीटर पर दोनों राजमार्गों पर एक टॉयलेट पब्लिक के लिए बनाने में सक्षम होंगे। अगर कुछ फंड CRPF को दिए जाते हैं तो हम नियमित समय के अंदर इस सुविधा को और जल्दी से जल्दी लोगों तक पहुंचाने का प्रयास करेंगे। हेंगलेप सब डिवीजन की मनुंग सनबा मफम खरदा आइन कायना उ यानथलिबा असि मखाताना थबग असि सथरकलबदि एक्शन लौगनी हाइना फॉरेस्ट मिनिस्टर टी श्याम कुमार ना फोंदोखरे ngasi फॉरेस्ट मिनिस्टर टी श्याम कुमार ना फॉरेस्ट डिपार्टमेंट की मकोक थोंबा ऑफिशियल सिंह यावना चुराचानपुर डिस्ट्रिक्ट की मनुंग सनबा हेंगलेप सब डिवीजन की मनुंग सनबा मफम खरदा मियोय क्याना आइन कायना उ यानथतुना थमलंबा उ सिंह थेंगनबदा मिनिस्टर ना पेनदबा फोंदोखी मिनिस्टर ना मखा तारादुना आइन कायना उ यानबा मदि लमलक्की सा उचेक सिंह फादुना हातपगी थबक सथबा थवोंग असि लाइबक थीबनी आइन की वांगुदा थबक सथरकलबदि चपचाना सुप्रीम कोर्ट ना पीरिबा गाइडलाइन की मतुंग इना थबक लौखतकनी हाइखी सिंगल लाइरिबा प्रजा सिंगना नियम मतुंगना उ यानिंग बतारगसु फॉरेस्ट डिपार्टमेंट की अयाब हाबदि जोइंट फॉरेस्ट मैनेजमेंट की मागी अयाब गाइडलाइन नियम अमनि सुप्रीम कोर्ट की गाइडलाइन नियम की मतुंगिना उदु यानबदा डिपार्टमेंट्स ना अथिंग लेते अदु नियम कायना मसा मसा अनिंग अनिंग जगह मसा मसा जगह अखोगी उजी याल कमर्शियल तौरपा अमदि पार्क सन जगह मांगहलकपा एनवायरनमेंट काहलकपा मसी फॉरेस्ट डिपार्टमेंट चपचान थेंगनगनी ngasi ki khongchada du da mioi kharana lamlak ki uchek sing fana na balang thaklam ba thingnabadagi lokthokhe tuilungjang manakta u than haplaga lakpa saktiman gari ama sufagat pagaloina na forest department ta sinaduna sabsana ain gi oiba thabak lokhatna ba khangan khi
थासिगी तांग कुंतरुक पांथोकदोरिबा हुम्फुमापन सुबा रिपब्लिक डे थौरम की फुल रिहर्सल ngasi पांथोखरे पुलिस की अकनबा सेक्शन थौरांगा लोइना पांथोखिबा फुल रिहर्सल अदुदा मणिपुर पुलिस IRB MR स्कूल अमदी कॉलेज की महिरोई सिंह NCC बेन चिंगबा तोंगान बा ट्रुप कया सरुक याखी ngasi रिपब्लिक डे की फुल रिहर्सल अदु फर्स्ट MR ग्राउंड दगी हौखी कंगला फाउदना सतखिबा पुन्ना कंटिंजेंट कुंफुद्रा हेनबना सरुक याबा फुल रिहर्सल अदु कंगला दगी थोरकलबा मतुंगदा कंगला पाट परिंगदा लाकलगा अमुक हना फर्स्ट MR पेरेड ग्राउंड दा लमथुंगफम ओइखी पेरेड कमांडर न तरेट सुबा MR की CO अचिन हौकिब न ओइखी अदुगा रिजर्व पेरेड कमांडर न मणिपुर पुलिस ट्रेनिंग सेंटर की असिस्टेंट डायरेक्टर PG सिंगसित न ओइखी कंटिंजेंट सिंह अदुगी रिव्यू न DGP LM खौटेना पांथोखी थोरम अदुदा सिक्योरिटी की मकोक थोंबा ऑफिशियल क्यासु सरुक याखी अमरोमदा बिष्णुपुर डिस्ट्रिक्ट की ओइनसु थरोमसदा सरुक यागदौरिबा कंटिंजेंट सिंगी फुल ड्रेस रिहर्सल डिस्ट्रिक्ट असिगी DSA ग्राउंड पांथोखरे मणिपुर पुलिस की कंटिंजेंट निपान अमदी अतै स्कूल अमदी सिविल कंटिंजेंट तरा निपान यावरगा अपुनबा कंटिंजेंट कुंतरुक न सरुक यादुना पांथोखिबा फुल रिहर्सल अदुगी पेरेड कमांडर DSP कमांडो सोनी SJ सेनाना ओइखी लोइनना रिव्यू न डिस्ट्रिक्ट असिगी SP जुगेश चंद्र हौबिजम न ओइखी ngasi फुल रिहर्सल अदुदा डिस्ट्रिक्ट असिगी DC पवन यादव अमदी अतै डिस्ट्रिक्ट लेवल ऑफिसर क्यासु सरुक याखी मार्च थादा मणिपुर लाकनी थाजनरीबा प्राइम मिनिस्टर नरेंद्र मोदी न संगागनी हाइना थौरांगलिबा मंत्री पुखरीदा सागतलिबा न्यू सेक्रेटरीट बिल्डिंग ngasi चीफ मिनिस्टर N बिरेन यंगसिनख्रे चीफ मिनिस्टर न यंगसिनखिबा अदुदा वाक्स अमदी अतै मरी लैनाबा ऑफिशियल क्यासु लोइनखी चीफ मिनिस्टर न थबक शुरिबा मोंग अदु अपेनबा फोंदोकपगा लोइनना हेना यंगसिन न सुजिननबा मरी लैनाबा सिंगदा पौताक पिखी साउथ कोरिया दा पांथोकदोरिबा सस्टेनेबल डेवलपमेंट गोल लिसिंग अनिगा तरानिपान द सरुक यारुनबा मणिपुर दगी खेत्रीमयुम ओनिल ngarang साउथ कोरिया की दमक दिल्ली थादोखरे दिल्ली दा लेरिबा ISTV की दिल्ली कॉरेस्पोंडेंट सेराम रोजेस का अखनना उनबा अमदा ओनिल न फोंदोकलमदा इंडियाना सस्टेनेबल डेवलपमेंट की क्लोज 16 द यावरिबा पीस जस्टिस अमसु इंक्लूसिव हाइरिबा अहुमसी नेग्लेक्ट तौरिबा सि तौफम थोकते डेवलपमेंट हाइरगा सुमनतगी लंबी थोंग सेमबा खक्तन ओइबनते जस्टिस यावदना डेवलपमेंट की ओइबा यारोय हाइबसी समिट असिगी मरु ओइबा पांदमनी मणिपुर दगी मियोय लिसिंग अमगा समगा हेना फेक एनकाउंटर दा हातोकपिखिबा अचुंबा वेल फंगहन्नबा अमसुंग मरा लैबा सिंग सैराक पिबसु सस्टेनेबल डेवलपमेंट की सरुक अमनी हाइखि महांगना मखा तारादुना समिट असे साउथ कोरिया की गवर्नमेंटना दायित्व लौदुना अतै नन गवर्नमेंट ऑर्गेनाइजेशन कया का खुसमनरगा पांगथोकपनी हाइरि मितई मैतईबु जनरल कैटेगरी दा चनहलमलिबा असि इंडियन कॉन्स्टिट्यूशन की मायुक्तनी हाइना बोसेम की हाने की चेयरमैन ओइरंबा थबक्तगी पोथारबा IPS पोसंगबम धनकुमार नंगसी महाकी मयुमदा पाउमी सिंगा उनबदा फोंदोखरे वाफमसी कोऑर्डिनेटिंग बॉडी ऑफ शेड्यूल्ड ट्राइब डिमांड कमिटी अमदी शेड्यूल्ड ट्राइब डिमांड कमिटी न सिंदुना परिंग नाइना सथरकपा मितई मैतईबु शेड्यूल्ड ट्राइब ता चलहनबगी मतंगदा अखंगई सिंगी वाखलोन फोंदोखहनबगी अनिसुबा तांकक ओइना धनकुमार उनबदा फोंदोखिबनी धनकुमार मखा ताना हाइखिबदा इंडिया की आर्टिकल 14 की मखादा थाक मानदन लैरिबा फुरुप सिंगु मानहनबा हाइबा वाफम सिंग अदु सोक लिसिंग अमगा चमापन यांखै मथोइदा मितई मैतईबु जनरल ओइना हापलंबा सिना इंद्रे हाइबगी सबसाबा खुदम ओइरे मितई मैतईबु शेड्यूल ट्राइब लिस्ट चलहनबा हाइबसी फुरुप असिबु थाक नेमहनबा नत्रगा वांगहनबगी वाफम यावदे मसिदि इंडियन कॉन्स्टिट्यूशन न पीबा फुरुप असिगी फंगफम थोकपा हक अदु लौनबगी अमतंगायरब पाम्बैनी इंडिया दा लैरिबा सोथरबा फुरुप सिंगी मरक्ता मिमानरबा फुरुप सिंगा सांगदमनबा यावरिबा असि मितई मैतई खक्तनी हौजिक लैरिबा फुरुप असिगी खुनाइरोल असिदी शेड्यूल ट्राइब ओइबा याबगी चपचाबा क्राइटेरिया सुरबा फुरुप हाइबदु ओइरी फुरुप असि हौजिकमकी ओइना एडमिनिस्ट्रेशन दा सरुक याबा ngamdraba amadi मैहौरोल दगी चनरकपा चनरोल ngang चलिबा फुरुप अमसु ओइरी एक्ट इस पॉलिसी लाकपा अमदी मितोपना नोमा कांगदना चंगसिलक्लिबा असिना मरम ओइदुना फुरुप असि खुनाई अमा लिंगदुना पानबा ngamloroidaba फुरुप अमगी थाकता हंथरकले हाइबसी अखोई मसेल फाउबा खंगनदना लैरिबा सिमक लाइबक थीबनी फुरुप असि ST लिस्ट यामना अथुबा मतमदा चलहौदबा तारबदी मसा मथंता लेपा ngamdraba फुरुप हाइबसी सोइदना ओइरकलगनी हाइना मखाताना फोंदोकी की लेलो पेरियोना बस द कई दखर सना अमनी हौजिती हेक्टो ओपन होइना मास कनो माइग्रेशन मास कनो मूवमेंट लेगदो मतम सिदा
अखोगी लैंड सी प्रोजेक्ट द हो यम जॉम द गाले and schedule lane when it's a hutragadi yam na thuna umut ke pot nei ama railway line pura hang denge ekis policy pura implement do denge sigi momang da ko drive pin list da natra ko lamji schedule lane na oyoba natre har su adu ko manana protection pibe aba pibom da thmotragadi akoi gi accessory lane su mangini akoi gi yum mangini je sima gai thamde Sigi tang kun mathoida Chief Minister na launch tawkiba haksel gi tengbang yawba lakiba asa workers singna makhoibu thawai wawai bidi haina pen dabadagi uniform sing mai thaduna protest tawkiba gi damak police na fazan kiba asa worker mapan ngasi cherap court ta leiba CJM Imphal West lan khampau tonsengi court ta puthoki makhoi puthokle haiba pau fangbadagi masing yamlaba asa workers sing na sarap ta thomjil laktuna khongjang changsin ke mara leitaba asa workers sing thadu Phaba taragana makhoi punna fau haiba kholau kaya lauke police ki maikai dagi pamdaba thodok thoktana ba court ki gate lonsin duna thambadagi court ki thabak thoramda apanba pk matam sangna ngairaba matungna makhoi bu fakiba du Imphal East district chingni haina phongdorakpadagi lamfel da leiba chief judicial magistrate Imphal East dan leimagi court ta amuk puthoki tungda makhoi mapan numit mangani ki police custody remand pk Nakalamarumda makhoi mapanbu numit mangani police custody remand lokthakibagi mayokta khoisaunarba asa singna medical services ki directorate office ta thomjin ke police na matam sana get loan duna director gi office manung yongna sangbani ngamkhide makhoina get mamang da famjin duna leibadagi office ki thabak thoramda ayat apan kayadi pikhe tungda director ga asa gi mihut taret ka wari sanabadagi director na mahak masa yauna health minister ga loina na chief minister da Fazin kiba sing condition yaudana thadok na batakshillaragani haina thajaba pirakpadagi wari sanaba lusinke wari sanaba duda saruk yarubi moirangthem pramodini kaubi asa amana paumi sing da phongdokibada director na chief minister da makoi mapan bu thadok na batakshilugani haiba asina thabak to onthorok taba taragadi lakliba January gi tang 19 da pangthokadoriba pulse polio immunization amadi February gi tang 19 da pangthokadoriba Robella vaccination thorom sing asa sing saruk yadaba haina director da khangan khre haiki tawjarage da thaihoi sana di director jerami kariba sarona tangku nipan kuma par hai se si yahon binu pulse polio se barot apumagi ona tangku nipan tai asida thadok kade koi polio se koi amata yawra roi pulse polio pithak ba sam da thabak tawra roi adagi February gi date 13 da mu Robella vaccine na mu lairi si jo koi yawjero na koi hajarami sa da koi thabak pura lepani Sarkar na fazan kiba asa worker mapan condition amata yaudana ngasi fawbagi manungda thadok trabadi January gi tang 15 dagi asa worker singi thabak leptuna khongjang changsilagani haina all Manipur asa worker union gi executive member ningthaujam ongbi memsana phongdokre Manipur press club ta pangthokiba pawgi mifam aduda Khumalam Park ta pangthokiba chief minister gi program ama loiraba matungda asa workers singna khanghaudana makhoi gi asawba phongdorakpadagi irang thoki madugi matungda asa worker union gi mioi mapan chief minister ga unahan gani haiduna health director na kaukraga makhoi bu fazin kibani makhoi mapan bu condition yaudana thadokadabani haiki moina phari basi director no wari chana na thulaga kai koi lambi da okto da tung nya da police mayam ta na ga phabani phari basi maram sabra moina kopire phara ga di akoi mayam moina phabiro akoi kai su sing na balai jate akoi di ira laite Haukiba January gi tang 19 statehood day numita Khumalam Park stadium da pangthokiba chief minister gi haksel gi tengbang launch tawba numita Manipur da leiriba masing yamlaba asa workers sing saruk yakhi numit adu da asa singbu thawoi wawoi bidaba thawoi usittabagi thawong sililang liba singna ulakpadagi khoisaunaraba asa singna thoganingdaba thodok tu chathakibani kanagumba amatana asa workers singbu insinbagi wafam leite asa workers singbu director amadi health minister na unanaba kauraga lambida asa worker gi luchingbi Mapan fazan ki basi laibak thibani makhoi bu tek ta kaidana amadi condition amata yaudana thadok pirau loinana mamangda chief minister yauna asa singna pishin kiba demand sing adu khana biduna thabakta oina onthok piu hairi kariguma fazan duna thamliba asa worker sing adu thadok taba taragadi tongan tongan ba khongjang changsilak pa yai haina akanba wafam thambaga loinana masi thoktana ba mari leina ba singna khudakta gi thabak lokhat piu haina all Manipur asa worker union gi secretary in charge S. Sujata na thadorok pachirol amana khangalakli amaromda All India Trade Union Congress Manipur State Committee nasu asa singbu fazan kibagi thawung adu akan bamong da condemn tawrakli asa workers sing fazan kiduna
थम्बगी महुत्ता मखोई डिमांड पीबना हेना अचुंबा ओइगनी हाइरी मखा ताबा पाव पीजत्रिंगाइदा अतेनबा ब्रेम तंग लौजरी ममा मपाना मचाद पीबा ngamba khwaidagi chawbu khudolsi ichabu mahi tamanbani Slopeland Public School Khongjom North East India da khwaidagi chawbu amadi nanba boarding school ni Slopeland Public School Khongjom da ngasimak admission tawbiduna ichabu mahi tamanbiu Sagolwan Morangler Nepra Menjor Liba, Ayush Wellness Center da well qualified doctors amadi staff singalone na makal makha ke agilaina singlaying jari lonena mafam machi community hall da lisingani traimpan gi January tang kuntrita gi na kuntra mathoi wawa slim camp ama pangthuk jagani akupa marol gi dabang makha gi number sida contact tobiu It is Neroka versus the Indian Arrows live from Imphal. And why we're so excited about this game is that with this broken Subhash, another chance, another goal. And Amukan na taram nagchari makata papao. Imphal East Commando Taruk Shuba Assam Rifles Samandi Kunmapan Suba Assam Rifles ki Apunba Khutpu Amana Lamlai Police Station ki Manung Sanba Chaning Pokpi Village ki Mafam Singda Thibu Humba ki Thabak Sathabada Nongmai Achauba Madi Nongmai Macha Yauna Khusu Khulai kya Fagat Khre Fagalaba Polam Singh Adudi Maru Nifu Yauba LMZ 303 Ama Lethot Cell Aniga Loinana Lethot Nongmayama Country Made Rifle Ama Maru Tara Nipan ga Konana Country Made Pistol Ahum Amadi Revolver Ama Fagat Pangam Khre Polythene Bag Ama da Hap Laga Chaning Pokpi Chingi Mafam Amada Lolambani Hairi Rice cooker manung da hand grenade ani purak pamioi ama moregi forest gate manak tagi more commando madi taramathoi suba Assam Rifles na faraba mioi dudi Abdul Gafar chahi kuntra mathoi apokpa Kutub Ali hiang thangdagini thodok asigi matangda moregi commando gi DSP Krishna Tombina phongdokhibada Myanmar rom dagi Imphal da bom puthoki ga daure haina akak namba pau phangbadagi cheksin tharang lakhatpada hairaba mioi asi bom ga konana fagatpani haiki rice cooker da karamna grenade pura puno adu ilai laina policing na khangda na bagi haina moi ano method toraga mathabak se makha sa tharakpani grenade kai guma phomam da pokhai na bagi namakta memarom degi puraga mathang pass toraga bujiki koina phari banu pass na atopa jaga amada pugudabani Amaromda Bisnupur Police Commando Madi Moirang Police ke Apunba Khutpu Amana Moirang Bazar da Thibu Humbagi Thabak Sathakre Mioi Sani Yankai Amamamta Oina verification Sathaki Makhatana Mioi Taruk verification Taunana ba Mari Lainaba Police Station da Sinakre Mamang Chahida Assam Police ka Mari Lainaba FIR amagi Makhada Silchar Police na Fazenduna Chahi dugi November gi tang tara nipan gi jail da thamdakiba aduga Sahi SC January gi tang tara treta court na bail da thadok na ba order thokraba Frailat Pam Rocket Sharma Elias Inausa Elias Biswanath Sahi Humfu Night Super gi driver amubu thadok kadaba numit humni da ngairba matamda chingdaningai oiba mongda January gi tang tara mari da phibam thina sikhibagi thawongbu Superstar Club Thawal Awang Lekai amadi Khunai Kanba Apunba Maira Paibilu Khukmapal Thobal na yamna kan yaning da bafongdorakli Cherola mada Mahak Silchar Central Jail da yamna chingdaningai oiba mongda laikhidabani Rocket Sharma January gi tang tara mari da heart attack taure Silchar Hospital da laikan naduna lairi haina Mahaki loina bida kanagumba amana phone taurakhi Mahaki loina bina Silchar da laiba manaw nupa da pau piduna yengba chatluba matamda Rocket ki asiba haksang phangki loina na imung manung gi ayaba yaudana Mahaki postmortem tawthoklamki Hiramasi gi matang da Manipur gi Chief Minister na Assam gi Chief Minister unaduna mishi asigi matang da chapchaba langla langjin puthokpiu hairi Manipuri Students Federation MSF ki tara taruk suba Federal Committee gi nauna khallaba members sing wasak lobagi
Thoram Manipur Press Club ta pangthokre thoram adu da senior advocate Khaidem Manina Ot Commissioner oina wasak lokhiba MSF ki President N Muktangamba madi returning officer Sirasuddin Susaruk yakhi ngasi wasak lokraba mioi sing adudi President ta NG Milan working President ta Lucky Konsam General Secretary da Okendro Haisnam Finance Secretary da Yendrembam Ibungo Masa Vice President Manga amadi Executive Member Tara punna mioi kun manga wasak lokhi thoram adu da nauna President Khalaba NG Milan na Fongdokibada MSF na lakadori bachahi asida su point tara mathoida mapunguna thabak pangthokani makhoi sing adugi manungda Federation asina hanadagi pangthoktuna lakpa aikhoi lairik nikthina tamse haiba campaign makhatana sathakigani mahiroi sing amadi naharol sing na lamsat sajat honglakliba asidagi kannana ba moral education tangai fadana tambibagi mathau tabana masi tambina ba campaign sathaba iramdam khunai asibu masak khangnaba puwari amadi khunai lon school college amadi university da syllabus ta yauhanba amadi nationalism amasung patriotism gi wakhalon sagatuna furu khudimakna Manipur asi punna khundaminasi haike mahangna makha taraduna Manipur asi furu amakhakta natte punna makini haiba wakhal sagatna ba aikhoi khunai khangminasi haiba campaign su sangsilagani haike अखोगी मपी मपा ओइबसिंगसो हारिबा माइरोइसिंग असिना लाए हारगा अखोई लमदम असिदा ममालेपा मणिपुरदा महि तम मतमदा मखोगी तंगाई फदना चंगदबा यादबा वीजा न चिंबा सेम साबदा अथुबदा याहनबिबा लोइना लोइना मखोइदा अखोइना लेंगाकना assistance मैम पीबीरगा स्कॉलरशिप मैम पीबीरगा हारिबा तोंगान तोंगान बा पृथ्वी मालेमि मफम सिंगदगी लाखदर महिरोइसिंग असिना इरमदम मणिपुर असिदा मसागी एजुकेशन लौब मतमदा महि तमजब मतमदा अचौबा मतेंग पांगबिगनी हाबिगे अचेतपा थाजबा दो लंगा असिदसु थमे Manipuri Students Federation MSF District Committee Jiribamna Jiribamda Ladiba Class 9 amasung 10 gi mathakta tamliba satri khudingmak fanek set kadabani Jiribamda Ladiba Sarkar gi amadi private school singna su chatliba chahi lisingani tarani pan taramapan gi session dagi high school gi thakta leiba nupi macha singna su fanek na uniform oina set hanaba gi damak committee asina appeal tawrakli committee gi general secretary in charge Bharat Thiamna thadorok paserol amada iramdam asigi inat ki su oiba fanek na uniform oibana sel thungi phibam dasu achauba ahongba purakpa ngamgani haiki Honda Activa tongduna lakpa mahiroi ani tentha khongbanda tractor amaga thengjinabada laikhidre thodoga sing asi numidang pung taruk taba matamda thokibani laikhidraba mahiroi ani adudi maibam boinau sing chahi kun apokpa M Syam tentha khunjau mayai laikai amadi langpok lakpam Priyoberta Singh chahi kunithoi apokpa L Nimai Singh sapam laibung laikai dagini asiba haksang lakhatuna पुलिस न जेनिम्स की मुक्त थमख्रे थौदोक असि मतंगदा पुलिस न FIR अम लखतुना थिजिनबा हौख्रे जनवरी 23 ता पांगथोकपा इंडिया की रिपब्लिक डे की थरम ngasisu makha tana boycott tawkhigani haina KCP MJC gi Department of Secretary Publicity and Propaganda gi ningthem mangang na thadorok paserol amana khangalakli Yawolup singna karigidamak athing bathamlibano amadi boycott tawribano haiba ngasigi mirol amadi furupsa khudimak na wakhal taminaduna aikhoigi hayengi mirol gi damak apunbagi thaudang apunbagi kholau apunbagi saktam adu utminnaduna Republic Day asigi thoramasibu boycott tawbiu hairi tha asigi tang kunmanga gi ahing nongyai dagi tang kuntaruk ki numidang wairam pung manga fauba general strike tawgani numit asida medical service fire service media amadi lining laishon natana makhal amatagi thoram pangthok piganu hairi Lifeline Handloom and Handicraft Organization Sagolban Kangabam Lekai na Sinduna Organization asigi makhada leiba self-help group singna puthokpa potlam sing utpa public display of work of art ngasi Sagolban Kangabam Lekai community holda pangthokre thoromadu da Sagolban Kendrugi MLA RK Imo Corporation asigi Secretary M Zoy ICM ki President L Tompisak Manipur State Cooperative Bank Limited ki DGM L Henthoi Nganba Ningthauza amadi Manipur State Cooperative Union ki Managing Body Member SS Hemanta Susaruk yakhi pangthokliba thoramasigi matangda Lifeline Handloom and Handicraft Organization ki President L Thaibe mana organization asigi makhada leiriba self help group tara manga na puthokliba handloom amadi handicraft ki potlam sing asi mapung phana puthokanduna nupi singna yumda leina senthok lambi leinabagi pandamda paikhaliba thabak asida sarkar gi maikai dagisu ahenba midyeng sangpiduna mai pakhan bada achoba mateng pangbiu haiki si tawba matamda akoi takpi tambiba trainer sing hai tare du thabira aga sele group sing sida si tau training si thata si wana sababu orasu jandra sababu orasu adagi phi sababu orasu khuting mak se makoina trainer tharpi rak tuna akoi gi pot sida kitang hena chaukhana ba poto aduni akoi na ngasi thamjari ba pot se
Kabi Khwairapam Sawagi Samaga Kunhumdoi Suba Mapo Kumon Thoram Ngasi Sagolban Moirang Leirekta Pangthokre Thoramasi Asai Loop Manipur na Senbani AIR Imphal ge Station Director Dilip Mayeng Bamna Thoramapu Oikiba Aduda Manipur gi Naha Oiriba Kabi Kayana Sarb Yaduna Saireng Saidinaba Masu Pangthokhe Texam Rosanna Khwairapam Sawagi Punsi Amasung Thabak Singi Maramda Wangangkhe Dilip Mayeng Bamna Manipur gi Naha Oiriba Kabi Sing Asigi Magun Atai Lamdamga Yengnarubada pangnok nokpadin nate adubu masigi lambi sida horakliba naha singna hena changsinbagi tangai fadaba lei haiki ingala iba sing maroina sering iba asaiba sing si yokhatnaba aduga manipuri sering se hoji khumang yam chausin na changjilli bharat ki oina su manipuri sering si koi pangta tadre Manipur gi mapanda mahai tamliba chinggi mahairoi singi post matric scholarship lisingani tara teret ki senfam athuba matamda pithokadabani haina Northern Student Society Delhi University ki General Secretary Dari Bemaina Fungdokre Manipur Press Club ta pangthokiba paugi mifam amada mahakna makha tana chinggi mahairoi singi scholarship asi Manipur state ki oinadi matam sana pithokli adubu Manipur gi mapanda tamliba mahairoi singi di miraiba manba mongda sarkar asina yengbiri ing lisingani ga tara teret ki scholarship ki senfam pithok tabana lisingani tara nipan ki fangfam thokpa scholarship makha tana process tawbada apanba ma oire sarkar na thuba matamda makhoi gi demand pithok piu haiki Actually it should be done to the equality none less of the students residing here in Manipur or outside of Manipur. ST has the same, ST means it has the same category and there is no difference. Every ST is and compelled to get this, whoever has submitted the form and whoever has done with this process. Science ki lamda thoido hindokpa mahiroi singpungning thogatuna nailit Imphal na anauba robot puthokiba Johnston Higher Secondary School gi mahairoi Nandalalda mahangna robot sabada changba machak mathum sing chahi tara lemna piragani haina lauthokre mahairoi asibu unaraduna nailit ki Executive Director TS Prameshwar na wafam asi phungdokpaga loinana mahairoi asida pungning thogatpa wafam kayasu phungdokhe National Commission for Women gi midyeng makhada Manipur State Commission for Women sinduna Ukrul District ki manungsan leiba Hongpunggi Lalong Sing Community Hall da numit nini sathagadaba Legal Awareness Program amang asi hawdokre hawdokpagi thoramda Manipur State Commission for Women gi Chairperson Dr. K. Shobita Commission asigi member Soibam Nilima Ranjita Golmai WHUSA gi President K. Chuihauna Chingba Mioi Kyana Saruk Yakhi Dr. K. Shobita na phongdokhibada Mioi ba kanglupna amana amabu yangthina ba asina maram oiraga crime kya gi hawrafam oiri maru oina arapa mafamda leiriba nupi angang singda hena crime masing yami haike mahangna makha taraduna ngasi pangthokliba awareness asina mafam asida leiriba nupi angang singda crime thoraklabadi madu karam na mayok nagani amadi madu bungak thoknana ba kanada wakat kani haibena chingba khangan nabagi pandamda program asi pangthokpani haike masak phajana taaba aduga masagi magi awaba mayam singse phajana mana hairabadi khudakta mahaki awaba se rescue tongnabi damakta Manipur women ge a commission gi akoina wana disachagi bani asugo women helplines musu kaubiganu namdam soda leibi ba nupi singna awana taragadi Manipur State Women Commission da lakpiraga makoi complaint si tobiu Kakching District ki manung chanba wangu laifam sithek leikai gi Manipur Turel gi nakal da leiriba yum sing khudong thiba thak amada leire Turel mapal gi lambi sing nungzu tha lak tringai da semjin view haina wangu development committee gi hana secretary Dilip na phongdorakli mahakna makha taraduna athuba matamda mari leinaba singna nungzu tha lak tringai da Turel torba na si semjin view haiki experts thabi raktana khagan janinba aduga lonana Manipur government gi akhoi gi water resources ki department na su athuba matamda rainy season mamang sida lakpiraga hojiki affected oiriba area kaina affected oiriba area se saisida mateng pangbidana praja sing awabse kanbiu haina humble apin nama kwai miam da tawsining bani Patriotic Writers Forum Manipur gi chahi gi mifam pangthokhibaga loinana ing lisingani tara nipan dagina lisingani ga kunmathoi fauba forum gi nongna thaupugoda basing khankhre hana gi vice president ya school khoirakpamna president oiragani aduga secretary na hana gi secretary Rakesh Naurem na oiragani loinana executive member oina ba mioi singsu khankhre atenba break amagam luxury life school se bring a school in class 10 over class 10 maki smart class facility lei ben service lei boarding facility
दादा लाइफ स्कूल द तमब छात्र दी एक्स्ट्रा कोचिंग ट्यूशन तौगी मथौ तादे हांसिंग से साना कोडबगी मतम से याम न पंग डायरेक्ट न लाइसु तम स्कूल हिना संग खरा स्वांग यु गन ताला रेबो अदो आई इसासु सिदा तमंगे यागदो अनूब सही के लोइनना इम्फाल फाइनेंस की सही कुनमंगा सुरुपा सिल्वर जुबली ने लाकपसिदा मयामदा लोन के ओइबा अचौबो ऑफर अमा पिजरी टू व्हीलर पाबिबसिंगी अहानबा लाकपा कस्टमर सानबदा 0% इंटरेस्ट दा लोन पिजरी डॉक्यूमेंट सु यामदबा गारंटर सु यावदबा कइनो फमदना खंजाना लेरिदिबो नंगोरो होजिमु लहोरो आइदि लौरुरे Eastern Gas Limited wanted sub-dealers for different areas in Manipur. Also wanted sell executive and retailers for cashless device, POS, money transfer, utilities services, flight booking and many more services. Dealership MS Yoibu Yohenba Traders, Moirangkom, Jingakam Laikai. The Blossom School, well begun is well done. Moirangkom and Changangai campus affiliated to BOSM. Admission for 2018 now open for classes baby to class 8. School topper in SSLC 2017, Janjit Kumanthem 85% with letter marks in 5 subjects. The school recorded 92% pass percentage. A school where children don't study but learn. Contact school office on all working days for details. Amukahna taramnok seri makhataba pao. नेताजी सुभाष चंद्र बोस की चामग कुनमाथोरक सुबा मपो कुमोन पालन थौरम ngasi मोइरांगदा लेबा INA मेमोरियल हॉल दा पांगथोखरे आर्ट एंड कल्चर की मखादा INA एडवाइजरी कमिटी मोइरांग न सिंधुना पांगथोखिबा थौरम अदुदा मोइरांग केंद्र की MLA पी शरद चंद्र आर्ट एंड कल्चर की डायरेक्टर डॉक्टर के सुशीला मोइरांग म्युनिसिपल काउंसिल की चेयरपर्सन एन रोमी बल्ला यावना तोंगान तोंगान बम्योय केना सरुक याखी नेताजी सुभाष चंद्र बोस की पुंसी वारीदा युमफम ओइबा अटेनबा फिल्म अमसु उठकी थौरम अदुदा MLA पी शरद चंद्र न हाइकिबदा नेताजी सुभाष चंद्र बोस कुंबा म्योइक यावना अतै फ्रीडम फाइटर्स सिंगी तुंग इंदुना चटलबा मतमदा चौखटपा लमदम अमा ओइबा ngamgani हाइकी with a sense of sacrifice and today 1947 1945 की पृथ्वी की उन्नत करना है 2017 की पृथ्वी It's totally different world. Science fiction movie. Numidasiga mari lainana BJYM Manipurna BJYM Moirang amadi Rims Blood Bank ka khusam naduna INA Memorial Complex ta idan tawgi thorom amasu pangthoki mioi kunmanga na EP khiba kem aduga mari lainana P Sarat Chandrana idan tawba sina mioi kya gi punsi kanbada achaw mateng oihalagani haiki Netaji Subhash Chandra Bose ki chamaga kunmathoirak subam Mapok Kumon Palan Manipur Press Club Pangthokre All India Forward Block na Sinduna Pangthokiba Thoromaduda CPI Manipur State Council ki Deputy Secretary L Sotin Kumar CPIM ki State Secretary KSS Hantana Srukyaki Forward Block Manipur State Council ki State Secretary TS Gyaneshwar na India bu British ki makhutagi ningkha tamba khakta Subhash Chandra Bose na pamkhiba wakhalon natte Bharat bu scientific revolution economy amadi social freedom ama oiba haibasi maha ki apambani haiki Lilong Kalaikhong crossing Tolen Khulda leiba Pinnacle Academy gi ahan bamapo kumon thoranga mari lainana school asida idan tawgi thorama pangthokre thoromaduda Pinnacle Academy gi director Mohammad Khalid Rusdi yauna Muslim luchingba kayana saruk yakhe thoromadugi manung sana school asigi afaba oza amadi mahiroi singda khudol pot piduna pungning thogatki Haukiba January gi tang kun mathoida Khokpum police station gi manung sanba Leisho village ta angang singna khangdabadagi pairubana Maram oiraga bom pokhairakpadagi angang ani laikhidaba aduga ahumna sohan kiba thaudok adu laibak thiba thawongni loinana thawong adu United NGO Mission Manipurna akan bamongna condemn tawrakli thaudok adugi matangda special investigation team semdana thidok piu bom expert sing thajinduna mafam adu makha tana bom lairibra haiba thidok hanbiu loinana mara laiba sing ain gi oiba sabsaba sarak pibina ba NGO asina mari lenaba singi pungning chingshilakli hauzik sanabagi pau amuk lawirasi
World Weightlifting Championship ta gold medal lawrakhrabi Saikhom Mirabai Chanu ngasi Imphal da thorakre mahakpu miyamna Imphal International Airport ta taramna okre Mirabai nongpok kakching dagini handakta USA da pangthokkiba World Championship atuda kg nifu nipan gi category da sarak yaduna gold medal lawbata natana world record su thamba ngamkhibani ngasi mahakpu okpagi thoramaduda nongpok kakching Village Development Organization amadi nongpok kakching Mirabai bigi miyamna sarak yakhi paumi singda wangang laduna Mirabai na phongdokhibada India gi oina Karna Maleshwari na gold medal lawkhraba matung chahi kunasi gold medal lawba ngamdana lakibani sahi kungi matung da laibak phabadagi gold medal lawba ngamba sida apenba poi mahakna makha taraduna mahaki khwaidagi nakpa target ti Commonwealth Games amadi Asian Games no oiri masida su gold fangnana buhonagani loinana 2020 da Tokyo da pangthokadaba Olympic ta su gold medal lawba ngamnana buhonagani haiki 2020 Olympic Sigi damukai fazana prepare taroga Tokyo Olympic to this hodamaki medal lawnaba hotna jage ai ngamjari isagi rekoni national gi ado sim ai gi reko se isana isama adum kana tomna hena sidagi hena tawba ngamnana ba ai kana honagani Manipur Junior National Kho-Kho Championship lisingani tara nipan pangthoklagani haina Manipur Amateur Kho-Kho Association ki official sing ngasi paumi sing da phongdokre Association ki General Secretary M Madhusudana phongdokhibada Kho-Kho Federation of India ki lamsing makhada Manipur Amateur Kho-Kho Association sinduna lagliba Mars ki tang 13 tagi 19 fawba Thawal District Basket Ground da Khangabok amadi Wangjing Kodompokpi Sports Complex ta pangthokani Championship asida India ki state kaya dagi nupa amadi nupi ki team humpu hena official kya galoina nasaruk yagadau rihaiki All Manipur Muslim Organization Coordinating Committee ki meeting makhada All Kwakta Sports Association sinduna Kauta Bazar Public Ground sathariba ahanba Hanit Saha Memorial State Level Manipur Muslim Football Tournament ki ngase sanakiba ahanba match ta RFFC Kwaktana BYNMOS mayang Imphal bu ahum shinoda ani suba match ta YDO Sorana LIC Moizing bu gol ahum shinoda maithiba pikre January ki tang 19 dagi February ki tang 8 fawba sathagadaba 12 suba Ziri Cup Invitation Football Tournament ta referee oinana ba SS Suresh S Tomba amadi ti Manglem Khalle amaromda Coimbatore da February ki tang 3 dagi sathagadaba Hero I League ta match official number 61 oinana ba L Priyoberta Khalle haina Amfa ki General Secretary thadrokpa Cherol amana khangalagli makha taba sanabagi pau boyai ning thaujam dagi phangbigani All India Football Federation sinduna mamang sahigi November tang kunmanga dagi tim tarana saruk yaduna home and the away basis sathariba Hero Indian League ki hayeng nungtilpung ama makai tabada Khumalampang main stadium da Silong Lajong FC ga sanagadoriba Manipur gi Neroka Football Club sangapam gi marisuba home match mai paktuna league table da khwaidagi makokta leinaba honagani haina head coach Gibrai Khana phongdokre wapamasi ngasi singmerong da leiba Classic Grande da pangtokiba pre-match conference da phongtokibani Thauramasida Neroka Football Club sangapam gi sanaroi Kelon Kia Tamba madi Silong Lajong FC gi head coach Elison Sanaroi Rakesh su saruk yakhi Gibrai Khana makhata na phongtokibada mamang sahi gi champion oikiba Aizol FC anoba team amawariba Manipur gi Neroka Football Club sangapam na maiti bepikiba sina mai papogi lambida hen khumang choksim ngamle haiki hayeng sanagadoriba match asesu mai paknaba kanna honagani haiki akoina away team da 1-0 kare adegi hajik akoi home sanarni result high bangam dabsi adu so akoina lajonga thengnanaba akoina sananaba preparation tawgre adugi do akoina expectation di akoi yam wangna lei adu result di match werga Kangada Ngare, the so can hold an AFC. I didn't Hanba, first position the lady Minerva, Kunitoi Piraga, Aquina, second Tara, Kumatoi Pibedo, Aqui player Gidamakta, coach Gidamakta, Adoga official Gidamakta, manager singing the Makta, Adegi Nerokaf, me management in the Makta, Achoba Asama, Aquin Pazana Chaliko, Pazana Rico, Habiga Asama, Adoga Manipur Babu Gidamaksu, Noiba, Dumnova, position Nihana. Lily people going to second position Lepi Manipur Neroka team Apik Pasina, Lepangam Ni Habazi, Nami Habazi, Mayamizu Harawnes in Tazi.
Amaromda Silong Lazong FC ki head coach Elison Pongdokibda Sanagaduriba Neroka Football Club ki home match asi yamna laiba match oiroi. Team asi mamagi matching performance yamna phajaba oiri. Sanarui singna phajaba performance biduna mai pangna bahonagani haike. It's going to be a very tough match since Neroka is a home match, and plus Neroka, they have been performing very well so far. But during the 90 minutes, we're going to give our best. We're going to work hard, concentrate, and give our best. Yeah, I believe in my team. I believe in my players, and I hope they'll give good performance tomorrow. Hojik Pabuda Satariba Hero Indian League Asida, Minaraba Punjab FC na match mapal sanaba lokibada point 22 pangtuna ahanba, Manipuri Neroka Football Club Sangapamna match tara sanaba lokibada point kunmathoi pangtuna ani suba. Kingfisher FC East Bengal na match tara mathoi sanaba lokibada point tara mapal pangtuna ahum suba, Mohon Bagana match tara sanaba lokibada point tara truk, Aizol FC na match mapal sanaba lokibada point tara mari, Silong Lazong FC na match tara mathoi sanaba lokibada point tara mari pangtuna sali. Indian Arrows na match tara mathoi sanaba lokibada point tara, Chennai City FC na match tara mathoi sanaba lokibada point mapal, Sersil Brothers FC na match nipal sanaba lokibada point taret, Gokulam Kerala FC na match tara sanaba lokibada point taret pangtuna sali. Sajing inat kambalup na sinduna tha sigetang tara mari degi tim tara nitoi na group mari thokna khaidokuna Sajing kangjibong nilong sajing da sathariba kunmapal subalang tabal kendra interclub sports meet ki football masanagi ngasi sanaki ba match ta SYESSDA liwa amadi LYSSU lilong kaitel gol amata sanadana draw satkre match asida SYESSDA liwa gi sanaroi TS Dempai and Yuhenba L Bobby amadi LYSSU lilong kaiten gi Arbin amadi A Somorjita match conduct tokiba referee na yellow card utki hayeng match leiroi Ahan bahibok T20 cricket tournament ki ngasi sanakiba match ta PTRC pasoi amadi cyclone thangmiban mai pakre Manipur Cricket Association gi mieng makhada Langthapan Sporting Club Langthabal na sinduna tha sigi tang taritigi team kunmathoi na group mari thokna khaidoktuna Langthapal public ground na sathariba ahan bahibok T20 cricket tournament ki ngasi sanakiba ahan ba match ta PTRC pasoi na YAC High School bu ran kunthra mari da maiti ba pikibani tournament asigi anisuba match ki sanakibadana cyclone thangmaibana KIYC Khetri Irin Mapalbu ran sa magongpu mangada maiti ba pikre sathariba tournament asigi hayeng ayupung mapan makhai tabada ahanba match oina SCCC singamai amadi YWC paswaiga sanagani anisuba match ayupung taramathoi makhai tabada Sam Khagempali amadi PTCC paswaiga sanagani MPSA Pungdongbam amadi PGA Pungdongbam anisuba popu cup ki final da sanaragani Paradise Union Pungdongbam na sinduna tha sigitang taratagi team taramari na group mari thokna khaidokuna Pungdongbam ground sa sathariba anisuba popu cup under 17 boys 9 men aside football tournament ki ngasi sanakiba anisuba semi final match ta PGA Pungdongbam na KFC Khuraibu gol mari ahum da maiti biduna final sangkibani Sathariba tournament asigi aroiba match tha sigi tang kuthra mathoida sanaragani ahumso position na tha sigi tang kunmanga da INJC itam nungoi amadi KFC Khuraiga sanaragani Yengkhom Sanjib na sponsor toraga Rising Knowledge Club khuyatong na sinduna tha asigi tang taritigi team taranipan group ani thongna khaidoktuna club asigi ground sathariba ahum suba ima manisang memorial Steleven 4 aside mini boys under 35 kg football tournament ki ngasi sanakiba ahanba match da Lions Club Kangjabina LKYDA team A Laipong Kunobu gol amasino da maiti bapiki ani suba match ki sanagadaba PYDA Luang Sangbam laktabadagi RKC team A khuyatong na walk over lokre ahum suba match ki sanakibada thau team B thangmaibana KSYC Khurai Sajo lekaibu gol amasino da maiti bapiki mari suba match ki sanakibada LKYDA team B Laipong Kunongna ALL team B Uripok Sorbon Tingenbu gol ani amada maiti bapikre School Games Federation of India gi mieng makhada tha sigi tang kunipan gi kunthra phawba UP gi Lucknow da pangthok kadoriba humphum doi suba National School Games ki Bobina Masana gi sahi 38 makhagi nupa masa amadi nupi masa gi sanaroi kun amadi official mari ngasi Khumalampang Sports Complex gi lamthakre O Sobraj amadi A Solina nupa gi team manager amadi coach oigani W Roman Rajit amadi Y Sanjitana nupi gi team manager amadi coach oigani
Panthoipi FC Basikhongna Marsi FC Team A Khongman Mangjibu Maitiba Piduna Anisubu 11 let Moirang Team Kunjo Singh Memorial for Men Soccer Tournament ki champion oikre. Pauna Memorial Club Usekon Takhong Mapana Sinduna Tha Sigitang Taretagi Team Nipunituna Group Taramari Thongna Khaidokuna PMC Ground Usekon Takhong Mapal da Satarkiba Anisubu 11 let Moirang Team Kunjo Singh Memorial for Men Soccer Tournament ngasi losenkre. Lotion bagi thoramda Imphal East ki adaksa P Bimola Zilla Parishad member Seram Neken social activist and Ratan Sanjiba Waikom Nipu Matoishuba BSF Battalion ki TS Binod Amadi Usekon Nongpo Gram Panchayat ki Pradhan and Jadumini Su Sarukyaki winner oikiba Panthoipi FC Basikhong da lupa lising kun runners up takiba Marsi FC Team A Khongban Manjin da lupa lising tara best discipline team da lupa lising ahum top scorer da lupa lising ani best player of the tournament da lupa lising ani thorum mapusing na khusin naki Thagachari boyai ning thozam hojek ngasi rongmagoi ba ai ngasagi pau amuk lobirasi State climate change seldagi phangba ngasi goi ki baing sa madi nungjugi pauda khwaidagi sa ki ba Celsius degree kunipal dasmik kuntramanga khwaidagi ingba Celsius degree ahum dasmik marputaret nuksiti yawa ising manin gisang maximum da sa da marputara nipal dasmik nipumathoi minimum da sa da kumathoi dasmik yakhai manga oiki ngasigi nong sukibagi sang suino dasmik suino mari millimeter ni Losilak pada maroi ba pau amuka na lobirasi National Highway gi mafam kya da toilet thamna na state government ta khangal lagani haina governor Dr. Nasma Heptula na haikre Henglep subdivision gi manung sanwa mafam khara da ain kaina uyan thatlibasi makha tana thabak asi chatharaklabadi action logani haina forest minister J Shyam Kumar phongdokre amadi tha asigi tang kun taruk ta pangthok kadriba humphuma pansuba republic day thoram ki full rehearsal ngasi pangthokre ISTV na pizza pau matang asle loizare mideng tabiri basingbu amuka na khurumzari